Thoubal dagi naha ani kuki militant singna phajinduna thambagi thouwongbu MLA singi Apunba Meepham Akanba Maongda Yaningdaba Phongdorakli Chief Minister N Biryan amayai tangbal lawduna ngasi Chief Minister Secretariat ta ruling amasung opposition ge MLA singi Apunba Meepham pangthoktuna thodok adugi matangda kupna khanaki Meepham aduna kuki militant singi thouwongbu Akanba Maongda Yaningdaba Phongdokpaga loinana makhoibu tekta kaidana kannanaba lokhatpa yaba thabak singi matang yauna thodok asigi matung State asida wairiba law and public order amasung security ki phibam singi matangda kupna khanaki hairi akupo wafam sing mapung phana khangba ngamdrabasu naha ani adubu kannanaba lengakna chap chaba thabak paikhatli haina Chief Minister N Biryan Meepham aduda phongdoki amarom opposition ge MLA loina naha ani Chief MinisterOkrami bobina party asigi khenaba tham party ki khenaba thamdana naha ani adubu kannanaba honabada mapung phana mateng pangani haba wafam thamki hairi